ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯤꯃꯣꯜꯅ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯤꯕ ꯌꯨꯝ ꯃꯄꯨ ꯗꯤꯔꯦꯟ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯁꯨ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯅꯨꯄꯤ ꯑꯃꯒ ꯑꯍꯨꯝ ꯄꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯗꯦꯜꯂꯤꯗ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯂꯤ꯫ ꯃꯌꯥꯝꯒꯤ ꯑꯇꯣꯟꯕꯤ ꯔꯦꯕꯤꯀꯥ ꯖꯤ.ꯄꯤ. ꯀꯣꯂꯦꯖꯇ BA ꯐꯥꯏꯅꯦꯜ ꯏꯌꯔꯁꯇ ꯏꯪꯂꯤꯁ ꯑꯣꯅꯔꯁ ꯂꯧꯔꯒ ꯊꯥꯖꯃꯥꯟꯕꯤꯒ ꯇꯝꯃꯤꯟꯅꯔꯤ꯫ ꯔꯦꯕꯤꯀꯥꯒ ꯊꯥꯖꯃꯥꯟꯕꯤꯒ ꯈꯦꯟꯅꯕ ꯈꯔ ꯂꯩ꯫ ꯔꯦꯕꯤꯀꯥ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯀꯌꯥ ꯉꯥꯎꯗꯦ꯫ ꯑꯃꯔꯣꯝꯗ ꯊꯥꯖꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯔꯦꯕꯤꯀꯥꯕꯨ ꯇꯤꯟꯅꯕ ꯄꯥꯝꯕꯗꯒꯤ ꯔꯦꯕꯤꯀꯥꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯒꯤ ꯁꯦꯟꯇ꯭ꯔꯣ ꯑꯍꯟꯕ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯔꯦꯕꯤꯀꯥꯕꯨ ꯀꯣꯂꯦꯖ ꯀꯥꯅꯕ ꯍꯧꯕ ꯂꯥꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯥꯒꯤ ꯀꯥꯔꯗꯨ ꯒꯦꯠ ꯍꯥꯡꯗꯣꯛꯂꯒ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯝꯕꯤꯗꯣ ꯈꯔ ꯄꯥꯛꯄꯅꯤꯅ ꯀꯥꯔꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯃꯝꯃꯤ꯫ ꯕꯤꯃꯣꯜ ꯊꯤꯀꯥꯗꯥꯔ ꯗꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯒ ꯊꯥꯖꯒ ꯇꯤꯟꯅꯩ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯗꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯃꯥꯡꯗ ꯌꯨꯝꯁꯤꯗ ꯒꯥꯔꯤ ꯃꯆꯥꯗ ꯑꯅꯤ ꯑꯍꯨꯝꯂꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯁꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯤ꯫ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯃꯗꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯤ ꯃꯤ ꯂꯩꯔꯤ꯫ ꯌꯨꯝꯒꯤ ꯁꯤꯔꯤ ꯑꯅꯤ ꯑꯣꯏ꯫ ꯃꯅꯨꯡꯗꯒꯤ ꯀꯥꯕ ꯌꯥꯕ ꯑꯃ, ꯃꯄꯥꯟꯗꯒꯤ ꯀꯥꯕ ꯌꯥꯕ ꯑꯃ꯫ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨ ꯃꯄꯥꯟꯒꯤ ꯁꯤꯔꯤꯗꯒꯤ ꯀꯥꯔꯒ ꯊꯕꯛ ꯁꯨꯒꯅꯤ꯫ ꯊꯥꯖꯅ ꯀꯥꯔ ꯃꯃꯥꯏ ꯂꯩꯕ ꯂꯣꯏꯔꯒ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯒ ꯕꯦꯒ ꯑꯃ ꯌꯥꯟ, ꯃꯦꯗꯤ ꯑꯃ ꯁꯦꯠ, ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯂꯒ ꯆꯪꯂꯛꯄꯗꯨ ꯕꯤꯃꯣꯜꯅ ꯎꯔꯦ꯫ ꯕꯤꯃꯣꯜꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯥꯗ ꯆꯪꯂꯛꯏꯕ ꯀꯥꯔ ꯊꯧꯕꯤ ꯂꯩꯁꯥꯕꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯑꯁꯤꯅꯤ ꯅꯍꯥꯟ ꯑꯩꯒꯤ ꯁꯝ ꯄꯥꯏꯔꯒ ꯅꯤꯛꯂꯛꯏ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯣ꯫ ꯃꯌꯥꯝꯗꯨ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯃꯅ, ꯑꯁꯤꯗꯤ ꯃꯁꯛꯇꯤ ꯈꯨꯐꯖ ꯑꯃ ꯇꯧꯏꯍꯦ꯫ ꯍꯦ ꯇꯧꯖꯔꯨꯅꯨ, ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ ꯇꯧ ꯉꯝꯃꯤꯅꯦ ꯑꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯒ ꯇꯤꯟꯅꯕꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯎꯈ꯭ꯔꯦ ꯑꯩꯗꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯦꯜꯅꯤ, ꯃꯥꯒꯤ ꯀꯥꯔ ꯑꯍꯟꯕꯁꯦ ꯂꯦꯟꯅꯕ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯗꯤ ꯃꯈꯣꯏꯒꯤ ꯃꯥꯔꯨꯇꯤ ꯀꯥꯔ ꯑꯃꯁꯨ ꯂꯩꯕꯁꯤ ꯅꯣꯡꯃꯇꯁꯨ ꯊꯧꯕ ꯎꯗꯦ꯫ ꯃꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯦꯠꯅꯕꯖꯥꯠꯅꯤꯀꯣ꯫ ꯕꯤꯃꯣꯜꯅ, ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯧꯖꯔꯨꯅ ꯍꯥꯏꯔꯤꯁꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯔꯦꯕꯤꯀꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯀꯦꯁꯣ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯒ ꯊꯥꯖꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯌꯣꯠꯄꯤ ꯃꯆꯥ ꯑꯃꯅ ꯀꯥꯔꯒꯤ ꯃꯃꯥꯡꯒꯤ ꯆꯀꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯨꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯈꯣꯏ ꯑꯇꯩꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯃꯤ ꯑꯇꯩꯗꯁꯨ ꯇꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯔꯗ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ꯫ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯀꯥꯔꯗꯨ ꯊꯧꯕ ꯍꯧꯔꯛꯄꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯥꯖ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕꯗ ꯃꯃꯥꯡꯒꯤ ꯆꯀꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯠ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯦꯁꯣꯗꯤ ꯊꯥꯖꯒꯤ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯊꯤꯛ ꯅꯣꯛꯏ꯫ ꯑꯇꯩꯗꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯏ, ꯔꯦꯕꯤꯀꯥ, ꯃꯃꯥꯡꯒꯤ ꯆꯀꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯑꯁ, ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯆꯀꯥ ꯑꯅꯤꯃꯛꯄꯨ ꯅꯈꯣꯏꯒꯤ ꯗꯂꯥꯏ ꯃꯊꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯨꯔꯝꯕ ꯌꯥꯏ, ꯑꯃꯨꯛꯇ ꯍꯪꯉꯨꯅꯦ꯫ ꯔꯦꯕꯤꯀꯥꯁꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯕꯛꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯔꯦꯕꯤꯀꯥꯅ, ꯇꯥ ꯀꯨꯕꯦꯔ, ꯍꯣ ꯇꯥ ꯀꯨꯕꯦꯔ꯫ ꯀꯨꯕꯦꯔ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ? ꯋꯥ ꯑꯃꯇ ꯍꯪꯒꯦꯅꯦ꯫ ꯀꯨꯕꯦꯔꯁꯨ ꯑꯃꯨꯛꯀ, ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ? ꯔꯦꯕꯤꯀꯥꯅ, ꯑꯁꯤꯗ ꯊꯝꯂꯝꯕ ꯏꯃꯥꯟꯅꯕꯤꯒꯤ ꯒꯥꯔꯤꯁꯦ ꯃꯃꯥꯡꯒꯤ ꯆꯀꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯌꯨꯝ ꯅꯠꯇꯦ, ꯒꯥꯔꯤ ꯈꯥꯝꯂꯝꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯇꯥꯗꯕꯨ ꯎꯍꯧ ꯂꯥꯛꯍꯧꯕ꯭ꯔꯕ? ꯀꯨꯕꯦꯔꯅ, ꯕꯦꯝꯃ ꯑꯩꯗꯤ ꯎꯍꯧꯗꯦꯕꯨ꯫ ꯑꯩꯁꯨ ꯎꯍꯧꯗꯦ꯫ ꯃꯊꯪ ꯎꯍꯧꯗꯦ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯊꯥꯖꯅ ꯃꯈꯥ ꯇꯥꯅ ꯔꯦꯕꯤꯀꯥꯗ ꯍꯥꯏꯔꯛꯏ, ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ, ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯑꯝꯇ ꯍꯥꯏꯌꯨꯕ꯫ ꯔꯦꯕꯤꯀꯥꯅ, ꯇꯥ ꯀꯨꯕꯦꯔ, ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯃꯌꯥꯝ ꯑꯃꯨꯛꯇ ꯀꯨꯝꯊꯕꯤꯔꯛꯎꯕ꯫ ꯀꯨꯕꯦꯔꯗꯨ ꯁꯥꯎꯔꯞꯅ, ꯂꯥꯛꯑꯣ꯫
ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯍꯧꯅꯔꯒ ꯗꯟꯗꯤꯒꯨꯝ ꯀꯨꯝꯊꯔꯛꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯕꯤꯃꯣꯜ ꯀꯨꯝꯊꯔꯛꯏ ꯊꯥꯖꯅ ꯔꯦꯕꯤꯀꯥ ꯌꯥꯎꯔꯦꯇꯣ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯨꯡ ꯊꯪꯅꯁꯦ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕꯅꯤ ꯔꯦꯕꯤꯀꯥꯒ ꯊꯥꯖꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯕꯤꯃꯣꯜ ꯑꯃꯗꯤ ꯀꯨꯕꯦꯔ ꯂꯩꯁꯥꯕꯤ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯄꯒꯨꯝ ꯇꯧꯏ ꯍꯥꯟꯅꯒꯨꯝꯅ ꯗꯂꯥꯟ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯀꯨꯕꯦꯔꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯊꯕꯛꯇꯨ ꯇꯧꯔꯨꯕ ꯌꯥꯎꯕ꯭ꯔꯥ ꯍꯪꯕꯗ ꯃꯈꯣꯏ ꯑꯃꯠꯇꯅ ꯇꯧꯔꯨꯏ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯦꯁꯣꯅ ꯃꯈꯥꯗ ꯀꯨꯝꯊꯈꯤꯕꯗꯨ ꯈꯪꯍꯧꯕ ꯑꯃꯗꯤ ꯌꯥꯎꯏ ꯃꯥꯁꯨ ꯀꯦꯁꯣꯅ ꯋꯥꯔꯧꯒꯅꯤ ꯈꯟꯕꯗꯒꯤ ꯀꯦꯁꯣ ꯃꯈꯥꯗ ꯀꯨꯝꯊꯔꯨꯕꯅꯤ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯗ ꯊꯥꯖꯅ ꯔꯦꯕꯤꯀꯥꯗ ꯇꯦꯂꯤꯐꯣꯟ ꯑꯃꯨꯛꯇ ꯇꯧꯒꯦ ꯍꯥꯏ ꯔꯦꯕꯤꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯤꯔꯦ ꯊꯥꯖꯅ ꯇꯦꯂꯤꯐꯣꯟ ꯄꯥꯏꯔꯒ SP ꯒꯨꯂꯥꯞꯀꯤ ꯅꯝꯕꯔꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯄꯥꯕꯨꯡ ꯒꯨꯂꯥꯞ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯊꯥꯖ ꯃꯥꯟꯕꯤꯅꯤ ꯕꯤꯔꯃꯪꯒꯣꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯣ ꯄꯥꯕꯨꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤꯗ ꯄꯧꯒ ꯈꯠꯅꯈꯤꯕ ꯕꯤꯃꯜ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯑꯩꯒꯤ ꯀꯥꯔ ꯃꯃꯥꯡꯗ ꯆꯀꯥ ꯑꯅꯤꯃꯛ ꯃꯥꯅ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯗꯨꯅ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯁꯣꯔꯨꯝ ꯂꯩꯀꯥꯏꯗ ꯍꯣꯏ ꯙꯤꯔꯦꯟ ꯀꯧꯏ ꯍꯦꯛꯇ ꯈꯪꯅꯤꯌꯦ ꯍꯣꯏ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯍꯣꯏ ꯂꯩꯔꯤ ꯂꯩꯖꯔꯝꯃꯒꯦ ꯍꯣꯏ ꯈꯔ ꯊꯨꯅ ꯌꯥꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯊꯝꯖꯔꯒꯦ ꯊꯥꯖ ꯇꯦꯂꯤꯐꯣꯟ ꯊꯝꯈ꯭ꯔꯦ ꯔꯦꯕꯤꯀꯥꯅ ꯈꯜꯂꯤ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯍꯜꯂꯤꯕꯅꯣ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯕꯤꯃꯣꯜꯕꯨ ꯌꯨꯝ ꯁꯥꯕ ꯌꯥꯎꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯔꯒꯦ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯦ ꯁꯣꯝꯗ ꯆꯦꯛ ꯁꯨꯕ ꯃꯁꯦꯜ ꯀꯅꯥꯅ ꯇꯧꯔꯨꯕꯅꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯣꯞꯄ ꯇꯥꯔꯦ ꯑꯅꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯦꯁꯣꯁꯨ ꯂꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯅ ꯇꯧꯕꯅꯤ ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯜꯂꯛꯂꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯅꯤꯈꯛ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯂꯨꯆꯤꯡꯂꯒ ꯒꯦꯠꯇ ꯊꯧꯖꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯊꯥꯖꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡ ꯆꯀꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯠ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯥꯖ ꯔꯦꯕꯤꯀꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯄꯨꯂꯤꯁꯁꯤꯡꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯗꯂꯥꯟ ꯃꯊꯛꯇ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡꯗꯨ ꯃꯤꯍꯨꯜ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯩ ꯊꯥꯖꯅ ꯕꯤꯃꯣꯜꯕꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯏ ꯕꯤꯃꯣꯜ ꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯃꯅ ꯆꯦꯛ ꯁꯨꯕ ꯌꯥꯎꯕ ꯅꯪꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯗ ꯀꯔꯝꯅ ꯃꯤꯇꯥꯔꯨꯔꯤꯕ ꯅꯪ ꯈꯔꯗꯤ ꯊꯤꯠꯄ ꯇꯥꯔꯦꯗꯅ ꯋꯥꯍꯩꯗꯣ ꯊꯥꯖꯒ ꯔꯦꯕꯤꯀꯥꯒꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯒꯨꯝ ꯇꯧꯈꯤ ꯕꯤꯃꯣꯜꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯅ ꯄꯨꯈ꯭ꯔꯦ ꯕꯤꯃꯣꯜ ꯐꯥꯈꯤꯕꯗꯨꯗ ꯀꯦꯁꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯀꯥꯔꯒꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯨꯕꯅꯤ ꯍꯥꯏꯔꯦ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯕꯛ ꯁꯨꯕ ꯇꯣꯛꯂꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯑꯣꯁꯤꯒꯤ ꯀꯥꯗ ꯆꯪꯂꯒ ꯕꯤꯃꯣꯜꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯏ ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗ ꯍꯥꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯥꯕꯤꯗ꯭ꯔꯦ ꯕꯤꯃꯣꯜꯕꯨ ꯑꯍꯤꯡꯗꯨ ꯂꯣꯀꯞꯇ ꯊꯝꯂꯒ ꯂꯤꯆꯩꯅ ꯃꯅꯪꯒꯟꯗ ꯑꯃꯗꯤ ꯅꯤꯡꯖꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯀꯟꯗꯨꯅ ꯐꯨꯕꯤꯔꯦ ꯆꯩꯅꯥꯗꯨ ꯈꯥꯡꯕꯗ ꯑꯌꯣ ꯏꯃꯥ ꯍꯥꯏꯔꯒ ꯀꯞꯄꯤ ꯃꯁꯥ ꯀꯟꯖꯅꯕ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯣꯀꯞꯀꯤ ꯀꯥꯒꯤ ꯂꯩꯃꯥꯏꯗꯨꯗ ꯃꯁꯤꯡ ꯈꯥꯡꯗꯅ ꯇꯥꯈꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡ ꯆꯥꯝꯃ ꯅꯣꯛꯂꯒ ꯂꯛꯅꯕꯒꯨꯝ ꯎꯔꯛꯈꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯉꯥꯎꯈꯤ SP ꯒꯨꯂꯥꯞꯅ ꯅꯨꯃꯤꯗꯥꯡꯗ ꯕꯤꯔꯃꯪꯒꯣꯜꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯏ ꯁꯥꯍꯦꯕ ꯑꯉꯥꯡꯗꯨ ꯐꯅ ꯐꯖꯅꯗꯤ ꯊꯤꯠꯈ꯭ꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯄꯥꯎꯁꯤ ꯇꯥꯕꯗ ꯕꯤꯔꯃꯪꯒꯣꯜ ꯑꯃꯗꯤ ꯏꯟꯗꯨꯔꯦꯈꯥ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕꯅ ꯅꯣꯛꯈꯤ ꯍꯔꯥꯎꯈꯤ ꯃꯆꯥꯅꯨꯄꯤꯗꯁꯨ ꯕꯤꯃꯣꯜ ꯐꯨꯕꯒꯤ ꯄꯥꯎꯗꯨ ꯇꯝꯈꯤ ꯊꯥꯖ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯑꯃꯔꯣꯝꯗ ꯕꯤꯃꯣꯜꯕꯨ ꯄꯣꯛꯄꯤ ꯀꯃꯂꯥꯗꯤ ꯑꯍꯤꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯗꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥ ꯕꯤꯃꯣꯜ ꯀꯧꯔꯒ ꯀꯞꯂꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯌꯨꯛꯇ ꯊꯥꯖ ꯔꯦꯕꯤꯀꯥ ꯈꯣꯏꯗ ꯀꯥꯔꯗꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯕꯤꯃꯣꯜꯁꯨ ꯄꯨꯂꯤꯁꯅ ꯐꯨꯈꯤꯕꯒꯤ ꯄꯥꯎꯗꯨ ꯔꯦꯕꯤꯀꯥꯗ ꯍꯔꯥꯎꯅ ꯇꯝꯃꯤ꯫ ꯊꯥꯖ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯨꯕꯦꯔ ꯂꯥꯛꯇꯨꯅ ꯙꯤꯔꯦꯟꯒ ꯎꯅꯈꯤ꯫ ꯀꯨꯕꯦꯔꯅ ꯇꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯗꯨ ꯔꯦꯕꯤꯀꯥꯁꯨ ꯇꯥꯍꯧꯏ꯫ ꯔꯦꯕꯤꯀꯥꯅ ꯊꯥꯖꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯅꯪꯒꯤ ꯀꯥꯔꯒꯤ ꯅꯨꯡꯁꯤꯠꯇꯣ ꯇꯥ ꯕꯤꯃꯣꯜꯅ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯤ?" "ꯍꯥ? ꯑꯗꯨꯗꯤ ꯀꯅꯥꯅ ꯊꯥꯗꯣꯛꯂꯤꯕ? ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯤꯒꯤ ꯃꯆꯤꯟ ꯄꯥꯜꯂꯤꯗꯣ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯗ꯭ꯔꯤꯕ?" ꯔꯦꯕꯤꯀꯥꯅ, "ꯅꯪꯅ ꯇꯥ ꯕꯤꯃꯣꯜꯒꯤ ꯃꯁꯝ ꯄꯥꯏꯔꯒ ꯅꯤꯛꯂꯨꯕ, ꯃꯥꯅ ꯅꯪꯒꯤ ꯅꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨꯒꯤ ꯃꯔꯝ ꯇꯥ ꯕꯤꯃꯣꯜꯅ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯝꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯅꯪꯕꯨ ꯁꯥꯎꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯌꯦꯡꯅꯤꯡꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯅ ꯀꯥꯔꯒꯤ ꯅꯨꯡꯁꯤꯠꯇꯣ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯗꯟꯗꯤꯗꯤ ꯇꯥ ꯕꯤꯃꯣꯜꯅ ꯃꯥꯅꯅꯤ ꯍꯥꯏꯅ ꯌꯥꯖꯈ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯏꯅ ꯅꯪꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯉꯁꯤ ꯇꯥ ꯕꯤꯃꯣꯜꯕꯨ ꯆꯥꯃꯤꯟ ꯌꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯇꯥ ꯕꯤꯃꯣꯜꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯕꯗꯒꯤ ꯌꯥꯕꯤꯒꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯇꯥ ꯕꯤꯃꯣꯜꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯔꯝꯁꯨ ꯄꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯂꯣꯟꯅ ꯇꯥꯍꯧꯕꯅꯤ꯫ ꯊꯥꯖ, ꯅꯪ ꯇꯥ ꯕꯤꯃꯣꯜꯗ ꯑꯃꯨꯛꯇꯪ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯍꯟꯅꯤꯡꯉꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯅ ꯇꯥꯕꯕꯨ ꯃꯥꯗꯤ BSc ꯃꯦꯊꯃꯦꯇꯤꯛꯁꯇ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯑꯣꯅꯔꯁ ꯐꯪꯕꯅꯤ ꯍꯥꯏ꯫ ꯅꯪꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯐꯥꯔꯒ ꯂꯣꯀꯞꯇ ꯑꯍꯤꯡ ꯑꯃ ꯊꯝꯕꯤꯕ, ꯈꯨ ꯆꯩꯗꯨꯅ ꯑꯣꯠꯄꯤꯕ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥꯕ?" ꯔꯦꯕꯤꯀꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯥꯖ ꯃꯔꯨ ꯂꯨꯞꯊꯔꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯒꯤ ꯃꯁꯥꯗꯨ ꯄꯨꯔꯥ ꯍꯤꯛꯊꯕꯒꯨꯝ ꯆꯣꯛꯊꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯈꯤꯕꯗꯨ ꯑꯋꯥꯕ ꯁꯛꯐꯝ ꯄꯨꯔꯒ ꯍꯟꯕ ꯇꯥꯔꯦ꯫ ꯔꯦꯕꯤꯀꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯔꯗꯨ ꯊꯧꯔꯒ ꯌꯨꯝ ꯌꯧꯔꯛꯏ꯫ ꯂꯝꯕꯤꯗ ꯕꯤꯃꯣꯜꯕꯨ ꯄꯨꯂꯤꯁꯅ ꯐꯨꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯁꯛꯐꯝ ꯑꯃ ꯎꯕꯒꯨꯝ ꯃꯥꯕꯨꯁꯨ ꯕꯤꯃꯣꯜꯅ ꯐꯥꯔꯒ ꯐꯨꯕꯤꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯕꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯕꯤꯃꯣꯜꯗ ꯀꯔꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯗꯨꯅ ꯂꯩ꯫ ꯏꯟꯗꯨꯔꯦꯈꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ ꯆꯪꯂꯛꯏ꯫ ꯃꯃꯥꯅꯗꯤ ꯕꯤꯃꯣꯜ ꯐꯥꯔꯒ ꯐꯨꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥ ꯂꯧꯔꯨꯔꯒ ꯊꯣꯡꯂꯤ꯫ ꯃꯆꯥꯒꯤ ꯁꯛꯐꯝ ꯎꯕꯗ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯪꯕꯣ? ꯅꯪꯕꯨ ꯀꯣꯂꯦꯖꯀ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" ꯊꯥꯖꯅ, "ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯀꯣꯂꯦꯖꯀ ꯑꯝꯇ ꯆꯠꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯛꯁꯦ ꯈꯔꯗꯤ ꯆꯥꯊꯣꯛꯂꯔꯁꯤꯗꯅ." "ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." ꯏꯟꯗꯨꯔꯦꯈꯥ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯔꯦꯕꯤꯀꯥꯅ ꯇꯝꯕ ꯄꯥꯎꯗ ꯃꯄꯥꯕꯨꯡꯅ ꯄꯩꯁꯥ ꯆꯥꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯇꯣꯝꯇ ꯏꯀꯥꯏꯔꯛꯏ꯫ ꯐꯃꯨꯡꯗ ꯋꯥꯈꯜ ꯂꯪꯐꯥꯡꯅꯅ ꯂꯩꯔꯤꯉꯩꯗ ꯔꯦꯕꯤꯀꯥꯒꯤ ꯐꯣꯟ ꯑꯃꯈꯛ ꯂꯥꯛꯏ꯫ "ꯊꯥꯖ, ꯕꯤꯃꯣꯜꯗꯣ ꯄꯨꯡ 12ꯗ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ." ꯊꯥꯖꯅ ꯒꯥꯔꯤ ꯌꯦꯡꯂꯨꯕꯗ 12:30 ꯇꯥꯔꯝꯃꯤ꯫ ꯊꯥꯖ ꯇꯦꯂꯤꯐꯣꯟꯗ, "ꯔꯦꯕꯤꯀꯥ, ꯅꯪꯅ ꯍꯥꯏꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯃꯇꯥꯡꯗꯣ ꯅꯪ ꯑꯃꯨꯛꯇ ꯁꯤꯟꯕꯤꯒꯦꯔꯣ?" "ꯍꯣꯏꯅꯦ, ꯁꯤꯟꯕꯤꯔꯒꯦꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯦ꯫ ꯍꯣꯏ, ꯊꯝꯂꯒꯦꯀꯣ." ꯊꯥꯖ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯒꯥꯏꯅꯆꯤꯛ ꯍꯣꯟꯗꯥ ꯇꯣꯡꯂꯒ ꯆꯥꯛꯀ ꯆꯥꯗꯅ ꯊꯣꯔꯛꯂꯦ꯫ ꯄꯨꯛꯅꯤꯡꯗ ꯕꯤꯃꯣꯜꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒ ꯉꯁꯤꯃꯛ ꯁꯦꯡꯗꯣꯛꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯈꯜꯂꯛꯏ꯫ ꯁꯣꯝꯗ ꯕꯤꯃꯣꯜ ꯕꯦꯜꯗ ꯊꯥꯗꯣꯔꯛꯄꯗ ꯀꯣꯔꯠ ꯃꯃꯥꯡꯗ ꯃꯅꯥꯎ ꯇꯣꯟꯗꯣꯟꯒ ꯎꯅꯔꯦ꯫ ꯙꯤꯔꯦꯟꯕꯨꯁꯨ ꯃꯥꯒꯤ ꯖꯃꯤꯟ ꯌꯥꯕꯤꯕꯒꯤ ꯊꯥꯒꯠꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯋꯥꯏꯔꯒ ꯃꯅꯥꯎꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯥ ꯂꯣꯀꯞꯇ ꯄꯨꯂꯤꯁꯅ ꯑꯣꯠ ꯅꯩꯈꯤꯕꯗꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯊꯧꯅꯥ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯣꯇꯣꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯍꯜꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔꯗꯨ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯨꯂꯞ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯍꯩꯖꯥꯡꯗꯨ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯂꯣꯀꯞꯇ ꯂꯩꯔꯨꯕꯒꯤ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯅ ꯊꯕꯛ ꯁꯨꯕꯗ ꯎꯞꯄ ꯈꯣꯡꯎꯞꯇꯨ ꯑꯗꯨꯝ ꯎꯞꯂꯒ ꯑꯃꯨꯛ ꯊꯧꯔꯛꯏ꯫
ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯃꯥꯒꯤ ꯕꯔ ꯐꯥꯎꯕ ꯌꯥꯎꯗꯅ ꯃꯃꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯗꯅ ꯑꯣꯇꯣ ꯔꯤꯛꯁꯣ ꯇꯣꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯨꯕꯦꯔ ꯑꯃꯗꯤ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯙꯤꯔꯦꯟꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯒ ꯙꯤꯔꯦꯟꯒꯤꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯊꯥꯖꯃꯥꯟꯕꯤ ꯐꯥꯔꯒ ꯂꯣꯠꯈ꯭ꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯙꯤꯔꯦꯟꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯕꯒ ꯂꯥꯏꯅ ꯇꯝꯕꯒꯨꯝ ꯅꯠꯇ꯭ꯔꯒ ꯊꯥꯖꯒꯤ ꯐꯠꯇꯕ ꯄꯨꯡꯐꯝ ꯌꯧꯔꯛꯄꯒꯨꯝ ꯁꯖꯤꯅ ꯀꯩ ꯃꯃꯥꯡꯗ ꯆꯪꯂꯝꯕꯒꯨꯝ ꯊꯥꯖꯗꯨ ꯒꯥꯔꯤ ꯃꯆꯥꯗ ꯔꯦꯕꯤꯀꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯌꯧꯔꯛꯏ꯫ ꯕꯤꯃꯣꯜ ꯎꯕꯗ ꯊꯥꯖꯗꯨ ꯀꯤꯕꯒꯨꯝ ꯏꯀꯥꯏꯕꯒꯨꯝ ꯂꯥꯜꯂꯨꯔꯕꯤꯅꯤꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯥꯏꯅꯦꯇꯤꯛ ꯊꯧꯕ ꯐꯥꯎꯕ ꯃꯈꯨꯠꯇꯨ ꯅꯤꯛꯂꯤ꯫ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯒ ꯒꯥꯔꯤ ꯏꯜꯂꯒ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯜ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯊꯥꯖꯗꯤ ꯃꯤꯍꯨꯜ ꯆꯨꯗ꯭ꯔꯤ꯫ ꯇꯨꯡꯗꯒꯤ ꯕꯤꯃꯣꯜꯅ "ꯊꯥꯖ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ"꯫ ꯊꯥꯖꯗꯨ ꯆꯞ ꯂꯦꯞꯄꯤ꯫ "ꯀꯔꯤ ꯑꯣꯏꯔꯕꯅꯣ"? ꯕꯤꯃꯣꯜꯅ "ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯐꯝ ꯑꯃꯗ ꯁꯦꯡꯗꯣꯛꯅꯈꯤꯁꯤ꯫ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯑꯗꯨꯋꯥꯏꯗ ꯊꯝꯂꯝꯂꯒ ꯑꯃꯨꯛꯇ ꯊꯣꯔꯛꯎ"꯫ ꯊꯥꯖꯁꯨ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯕꯤꯃꯣꯜꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯦ ꯈꯟꯕꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯒꯦꯠꯀꯤ ꯃꯄꯥꯟ ꯐꯥꯎꯕꯗꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯉꯁꯤꯗꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯀꯤꯕꯅꯁꯨ ꯅꯤꯛꯂꯤ꯫ ꯕꯤꯃꯣꯜꯅ ꯑꯃꯨꯛꯀ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯕꯤꯃꯣꯜꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯛꯁꯪ ꯉꯥꯡꯕꯒꯨꯝ ꯇꯧꯔꯦ꯫ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯅꯪ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯗ ꯀꯥꯈꯠꯂꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯋꯥ ꯁꯦꯡꯗꯣꯛꯅꯔꯨꯁꯤ"꯫ ꯊꯥꯖꯅ "ꯁꯤꯗ ꯑꯗꯨꯝ ꯉꯥꯡꯅꯁꯤ"꯫ "ꯃꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯅꯪꯕꯨ ꯃꯐꯝꯁꯤꯃꯛꯇꯗ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ"꯫ ꯕꯤꯃꯣꯜꯒꯤ ꯃꯃꯤꯠꯇꯨ ꯎꯕꯗ ꯊꯥꯖ ꯃꯥꯕꯨ ꯕꯤꯃꯣꯜꯅ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕ ꯃꯥꯜꯂꯛꯂꯤ꯫ ꯊꯥꯖꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯕꯤꯃꯣꯜꯅ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯣꯇꯣꯗ ꯀꯥꯈꯠꯂꯨ ꯍꯥꯏꯅ ꯆꯤꯡꯈꯠꯄꯗꯨ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯣꯇꯣꯗ ꯐꯝꯃꯒ ꯕꯤꯃꯣꯜꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯇꯦꯂꯤꯄꯇꯤ ꯐꯥꯎꯔꯒ ꯈꯨꯔꯥꯏ ꯊꯣꯡ ꯂꯥꯜꯂꯒ ꯂꯥꯛꯄꯅ ꯗꯨꯂꯥꯂꯦꯟ ꯌꯧꯔꯦ꯫ ꯗꯨꯂꯥꯂꯦꯟ ꯌꯧꯔꯒ ꯅꯥꯒꯥꯔꯝꯒꯤ ꯂꯝꯕꯤꯗ ꯊꯧꯖꯤꯜꯂꯤ꯫ ꯑꯣꯇꯣꯗꯨ ꯕꯤꯃꯣꯜꯒꯤ ꯃꯔꯨꯞ ꯃꯁꯨꯟꯁ꯭ꯇꯣꯟꯅ ꯂꯩꯕ ꯕꯔꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤ꯫ ꯕꯤꯃꯣꯜ ꯃꯇꯣꯝꯇ ꯆꯪꯂꯛꯂꯒ ꯃꯁꯨꯟꯁ꯭ꯇꯣꯟꯕꯨ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯀꯥꯞꯂꯒ ꯌꯦꯡꯕ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯇꯝꯃꯛꯏ꯫ ꯕꯤꯃꯣꯜꯅ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯨꯟꯁ꯭ꯇꯣꯟꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯃꯁꯨꯟꯁ꯭ꯇꯣꯟꯅ "ꯕꯤꯃꯣꯜ, ꯀꯔꯤ ꯊꯕꯛꯀꯤꯅꯣ"? ꯕꯤꯃꯣꯜꯅ "ꯚꯥꯏ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ"꯫ "ꯀꯔꯤ ꯇꯧꯔꯒꯦ"? "ꯅꯈꯣꯏꯒꯤ ꯁꯣꯝꯗꯜꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯃꯛ"꯫ "ꯍꯧꯖꯤꯛꯄꯣ? ꯀꯔꯤꯒꯤꯅꯣ"? "ꯑꯩ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ꯫ ꯃꯗꯨ ꯑꯝꯇ ꯊꯩꯒꯦ"꯫ "ꯁꯤꯗ ꯊꯩꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ"? "ꯌꯥꯔꯣꯏ꯫ ꯅꯪ ꯚꯦꯟ ꯑꯃꯈꯛꯇ ꯊꯨꯅ ꯋꯥꯏꯕꯤꯔꯛꯎ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ"꯫ "ꯐꯔꯦꯅꯦ, ꯚꯦꯟꯕꯨꯗꯤ ꯁꯦꯝꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯃꯣꯔꯦ ꯆꯦꯟꯕ ꯑꯃ ꯂꯩꯅꯦ"꯫ "ꯐꯔꯦ, ꯃꯗꯨ ꯍꯦꯛꯇ ꯄꯨꯕꯤꯔꯛꯎ꯫ ꯈꯔꯗꯤ ꯊꯨꯕꯤꯔꯛꯎ, ꯑꯩ ꯃꯥꯕꯨ ꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ"꯫ ꯃꯁꯨꯟꯁ꯭ꯇꯣꯟꯁꯨ ꯃꯄꯤ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯊꯣꯡꯒꯥꯜ ꯇꯥꯟꯅ ꯊꯣꯔꯛꯂꯒ ꯑꯣꯇꯣ ꯊꯧꯔꯛꯄ ꯃꯨꯁꯂꯤꯝ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯂꯨꯄꯥ 200 ꯈꯛ ꯄꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ "ꯃꯔꯨꯞꯀꯤ ꯃꯇꯦꯡꯁꯨ ꯄꯥꯡꯈ꯭ꯔꯦ, 100ꯇꯪꯗꯤ ꯍꯥꯞꯄꯤꯌꯨꯗꯅ"꯫ ꯕꯤꯃꯣꯜꯁꯨ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃꯃꯨꯛ ꯁꯠꯂꯒ ꯄꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯪꯒꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯊꯥꯖꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯁꯨꯟꯁ꯭ꯇꯣꯟꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯝꯃꯤ꯫ ꯃꯁꯨꯟꯁ꯭ꯇꯣꯟꯗꯤ ꯕꯦꯜ ꯋꯥꯏꯕ ꯆꯠꯈꯤ꯫ ꯊꯥꯖꯅ "ꯇꯥ ꯕꯤꯃꯣꯜ, ꯑꯩꯈꯣꯏ ꯑꯅꯤ ꯆꯝꯊꯣꯛꯅꯒꯗꯕ ꯋꯥꯐꯝꯗꯣ ꯉꯥꯡꯅꯔꯁꯤ꯫ ꯑꯩ ꯊꯦꯡꯈꯤꯗꯧꯔꯦ"꯫ ꯕꯤꯃꯣꯜꯅ "ꯊꯥꯖ, ꯉꯁꯤ ꯅꯪꯕꯨ ꯑꯩꯅ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯄꯨꯔꯒꯗꯕꯅꯤ꯫ ꯅꯪ ꯌꯨꯝꯗ ꯍꯟꯕꯒꯤ ꯋꯥꯐꯝꯗꯣ ꯈꯜꯂꯨꯔꯅꯨ꯫
ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯂꯧꯅꯤꯅ ꯋꯥꯁꯛꯈꯤꯕꯗꯨ ꯉꯁꯤ ꯋꯥꯁꯛꯇꯨ ꯉꯥꯛꯄ ꯇꯥꯔꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯕ? ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯃꯤꯟꯅꯅꯕ ꯊꯥꯡꯁꯤ ꯄꯣꯔꯛꯄꯅꯤ꯫ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ, ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧ꯫ ꯊꯥꯖ ꯃꯔꯨ ꯂꯨꯞꯊꯔꯒ ꯀꯞꯄ ꯍꯧꯔꯤ꯫ ꯑꯃꯁꯨꯡ ꯁ꯭ꯇꯣꯟ ꯚꯦꯟ ꯇꯣꯡꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯚꯦꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯈꯥꯝꯃꯤ꯫ ꯕꯤꯃꯣꯜꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯦ꯫ ꯕꯤꯃꯣꯜꯅ, ꯚꯥꯏ, ꯃꯥꯅ ꯁꯦꯠꯅꯕ ꯇꯥꯡꯈꯨꯜ ꯐꯤ ꯑꯃꯇ ꯄꯤꯕꯤꯌꯨꯗꯅ꯫ ꯑꯃꯁꯨꯡ ꯁ꯭ꯇꯣꯟꯁꯨ ꯌꯨꯝꯂꯣꯟꯅꯕꯒꯤꯗ ꯐꯤ ꯋꯥꯏꯕ ꯆꯠꯈꯤ꯫ ꯁ꯭ꯇꯣꯟꯅ ꯐꯤꯗꯨ ꯋꯥꯏꯔꯒ ꯄꯨꯔꯛꯇꯨꯅ ꯕꯤꯃꯣꯜꯗ ꯄꯤꯔꯝꯂꯒ ꯃꯥꯗꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯐꯤꯗꯨ ꯊꯥꯖꯗ ꯑꯃꯨꯛ ꯄꯤꯔꯒ ꯍꯣꯡꯗꯣꯛꯎ ꯍꯥꯏ꯫ ꯊꯥꯖꯅ ꯐꯤ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯎꯅ ꯕꯤꯃꯣꯜꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯀꯗꯣꯝꯗꯒꯤ ꯑꯁꯥꯎꯕꯅꯣ? ꯕꯤꯃꯣꯜ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯀꯟꯅ ꯊꯥꯈꯤ꯫ ꯊꯥꯖꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯕꯤꯃꯣꯜꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯖꯥꯏꯗꯨꯗ ꯅꯥꯜꯂꯒ, ꯑꯩꯕꯨ ꯍꯥꯠꯂꯣ! ꯑꯩꯕꯨ ꯍꯥꯠꯂꯣ! ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨ ꯃꯁꯨꯟꯅ ꯚꯦꯟꯗꯒꯤ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯕꯤꯃꯣꯜꯅ, ꯅꯪ ꯐꯤꯁꯦ ꯁꯦꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯍꯧꯖꯤꯛꯃꯛ ꯁꯦꯠꯂꯣ꯫ ꯊꯥꯖ ꯀꯤꯕꯗꯒꯤ ꯀꯞꯅ ꯀꯞꯅ ꯐꯤꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯍꯣꯡꯗꯣꯛꯂꯤ꯫ ꯕꯤꯃꯣꯜ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯥꯎ ꯑꯃ ꯄꯤꯔꯒ ꯃꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯍꯥꯞꯍꯜꯂꯤ꯫ ꯊꯥꯖꯅ ꯇꯥꯡꯈꯨꯜ ꯐꯤ ꯁꯦꯠꯄꯗꯨ ꯌꯦꯡꯕꯗ ꯐꯅꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯁꯨꯠ ꯁꯨꯠ ꯇꯧꯕꯁꯨ ꯂꯦꯞꯇꯦ꯫ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯚꯦꯟꯗ ꯀꯥꯈꯠꯂꯦ꯫ ꯕꯤꯃꯣꯜꯅ, ꯌꯥꯔꯦ, ꯒꯥꯔꯤ ꯊꯧꯕꯤꯔꯣ ꯍꯥꯏꯕꯒ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯅꯥꯒꯥꯔꯝꯒꯤ ꯂꯝꯕꯤꯗꯒꯤ ꯊꯣꯔꯛꯂꯒ ꯃꯦꯟ ꯔꯣꯗ ꯌꯧꯕꯒ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯔꯛꯂꯦ꯫ ꯁꯣꯝꯗ ꯔꯦꯕꯤꯀꯥꯅ ꯊꯥꯖꯗꯨ ꯂꯥꯛꯇ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯀꯥꯏꯟꯆꯤꯛ ꯑꯃ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯕ ꯎꯔꯦ꯫ ꯍꯥꯟꯅ ꯎꯈ꯭ꯔꯕꯅꯤꯅ ꯀꯥꯏꯟꯆꯤꯛꯇꯨ ꯊꯥꯖꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯁꯥꯗꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯀꯥꯏꯟꯆꯤꯛꯇꯨ ꯁꯣ ꯂꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯁꯣꯗꯤ ꯂꯣꯜꯂꯝꯗꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯋꯥꯈꯜ ꯄꯥꯛ ꯍꯦꯛ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ꯫ ꯃꯃꯩꯗ ꯕꯤꯃꯣꯜꯒ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥ ꯆꯥꯝꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ ꯑꯃꯨꯛ ꯈꯜꯂꯤ꯫ ꯊꯥꯖꯒꯤ ꯀꯥꯏꯟꯆꯤꯛꯇꯨ ꯁꯪꯒꯣꯏꯗ ꯏꯟꯁꯤꯜꯂꯒ ꯊꯝꯂꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯀꯣꯂꯦꯖꯇ ꯂꯥꯛꯂꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯣꯂꯦꯖꯀꯤ ꯄꯦꯔꯦꯗ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯊꯥꯖ ꯃꯈꯣꯏꯒꯤꯗ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯆꯤꯡꯅꯔꯛꯇꯨꯅ ꯊꯥꯖ ꯈꯣꯏꯒꯤ ꯌꯨꯝꯗ ꯇꯦꯂꯤꯐꯣꯟ ꯇꯧꯏ꯫ ꯊꯥꯖꯒꯤ ꯃꯃꯥ ꯏꯟꯗꯨꯔꯦꯈꯥꯅ ꯊꯥꯖꯗꯨ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ, ꯃꯁꯥꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯀꯥꯏꯟꯆꯤꯛ ꯇꯣꯡꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯔꯦꯕꯤꯀꯥꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗ ꯀꯥꯏꯟꯆꯤꯛ ꯂꯩꯔꯝꯂꯒ ꯊꯥꯖ ꯂꯩꯔꯝꯗꯕꯒꯤ ꯄꯥꯎꯗꯨ ꯇꯝꯕꯗ ꯏꯟꯗꯨꯔꯦꯈꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯕꯤꯃꯣꯜꯅ ꯐꯥꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯌꯨꯡꯅ ꯊꯥꯖꯔꯦ꯫ ꯏꯟꯗꯨꯔꯦꯈꯥꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯕꯤꯔꯃꯪꯒꯣꯜ ꯌꯨꯝ ꯌꯧꯔꯛꯄꯒ SP ꯒꯨꯂꯥꯞꯇ ꯄꯥꯎ ꯄꯤꯗꯨꯅ ꯕꯤꯃꯣꯜꯕꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯦ꯫ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯑꯅꯤ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕꯗ ꯊꯥꯖꯒꯤ ꯄꯥꯎ ꯈꯪꯉꯤ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯕꯤꯃꯣꯜꯁꯨ ꯀꯣꯔꯠꯇꯒꯤ ꯊꯥꯗꯣꯛꯔꯛꯄꯒ ꯃꯌꯨꯝ ꯌꯧꯔꯝꯂꯒ ꯑꯃꯨꯛ ꯃꯄꯤ ꯐꯥꯎꯕ ꯍꯣꯡꯂꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯗꯨꯅ ꯊꯥꯖꯕꯨ ꯕꯤꯃꯣꯜꯅ ꯐꯥꯈꯤꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯨꯝꯂꯦ ꯈꯟꯅꯩ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯇꯣꯟꯗꯣꯜꯕꯨ ꯃꯌꯥꯝꯕꯒꯤ ꯃꯍꯨꯠꯇ ꯐꯥꯔꯒ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯥꯌꯦꯞ ꯄꯥꯜꯂꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯕꯤꯃꯣꯜ ꯐꯪꯅꯕ ꯊꯤꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯥꯎ ꯄꯤꯔꯦ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ, ꯗꯨꯔꯗꯔꯁꯟ, ISTV ꯅꯆꯤꯡꯕ ꯂꯣꯏꯅ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯅ ꯏꯝꯐꯥꯜꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯣꯝꯗ ꯊꯥꯖꯗꯨ ꯂꯝꯕꯤꯗ ꯂꯥꯎ ꯈꯣꯡꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯔꯒ ꯀꯞꯄꯤ꯫ ꯚꯦꯟꯗꯨ ꯁꯨꯡꯈꯥꯝ ꯈꯥꯝꯗꯅ ꯊꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4:30ꯗ ꯁꯣꯝꯗꯜꯗ ꯊꯨꯡꯂꯤ꯫ ꯊꯥꯖ ꯂꯝꯕꯤꯗ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯀꯗꯣꯝꯗꯅꯣ, ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯍꯧꯗꯦ, ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯕꯤꯃꯣꯜꯗꯤ ꯁꯣꯝꯗꯜꯗ ꯑꯃꯨꯛꯈꯛ ꯃꯁꯨꯟ ꯁ꯭ꯇꯣꯟꯒ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯝꯂꯦ꯫
ꯃꯥ ꯃꯐꯝꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯁꯨꯟꯁꯇꯣꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯁꯨꯟꯁꯇꯣꯟꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯄꯥꯝ ꯌꯥꯟꯕ ꯆꯠꯈꯤꯕꯗꯒꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁꯦꯞ ꯁ꯭ꯀꯨꯜ ꯀꯨꯝꯂꯛꯄꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯉꯥꯊꯦꯂꯥꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯒ ꯊꯥꯖꯕꯨ ꯂꯨꯅ ꯇꯧꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯔꯝꯗꯨ ꯁꯨꯒꯥꯏꯅ ꯇꯝꯅꯕ ꯍꯥꯏ꯫ ꯄꯥꯎ ꯇꯝꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯁꯨꯟꯁꯇꯣꯟꯒ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯏꯝꯐꯥꯜꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯔꯣꯝ ꯇꯥꯔꯦ꯫ ꯃꯁꯨꯟꯁꯇꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯉꯥꯊꯦꯂꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨ ꯐꯤ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯊꯥꯔꯒ ꯊꯥꯖꯕꯨ ꯐꯝꯍꯜꯂꯤ꯫ ꯊꯥꯖ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯃꯃꯥꯏꯗꯨ ꯃꯈꯨꯗ ꯂꯣꯠꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩ꯫ ꯕꯤꯃꯣꯜꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯥꯊꯦꯂꯥ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯜ ꯆꯪꯂꯛꯂꯦ ꯈꯪꯕꯗ ꯊꯥꯖꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯁꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯨꯠ ꯆꯜꯂꯕꯅꯤꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯅꯒꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯥꯛꯅꯕꯤꯔꯣ"꯫ ꯍꯥꯏꯔꯒ ꯊꯥꯖꯅ ꯁꯦꯠꯂꯤꯕ ꯇꯥꯡꯈꯨꯜ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯕꯤꯃꯣꯜ ꯆꯦꯟꯁꯤꯜꯂꯒ ꯊꯥꯖꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯈꯥꯝꯃꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ, "ꯊꯥꯖ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯑꯩꯅ ꯁꯥꯁꯤ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯃꯐꯝꯁꯤꯗ ꯁꯥꯕ ꯌꯥꯔꯦ꯫ ꯑꯩ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯤꯡ ꯇꯝꯍꯟꯕ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯂꯝꯆꯠ ꯑꯃ ꯂꯣꯏꯅꯔꯤꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯄꯥꯝꯃꯦ꯫ ꯑꯩꯅ ꯀꯔꯤꯁꯨ ꯂꯥꯟꯗꯕꯗ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯥꯄꯜ ꯀꯥꯗꯨꯅ ꯑꯩꯒꯤ ꯁꯝ ꯄꯥꯏꯔꯒ ꯅꯤꯛꯈꯤꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯤ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯇꯥꯔꯝꯕꯒꯤꯗꯃꯛ ꯁꯪꯒ ꯂꯩ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯑꯍꯤꯡ ꯑꯃ ꯂꯣꯀꯞꯇ ꯊꯝꯗꯨꯅ ꯇꯝꯊꯤꯅ ꯐꯨꯍꯟꯈꯤꯕ꯫ ꯑꯩ ꯅꯥꯔꯕꯁꯨ ꯏꯃꯥ ꯏꯃꯥ ꯀꯧꯔꯒ ꯈꯥꯡꯈꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯨꯈꯤꯕ ꯃꯇꯝꯗ ꯈꯥꯡꯈꯤꯕ ꯆꯩꯅꯥꯗꯣ ꯅꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅꯅ ꯐꯨꯕꯗ ꯅꯪꯗꯤ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯁꯨꯝꯅꯃꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯄꯨꯔꯒ ꯂꯃꯟ ꯈꯨꯝꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯅ ꯃꯐꯝꯁꯤ ꯇꯥꯅ ꯅꯪꯕꯨ ꯄꯨꯔꯛꯄꯗ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯐꯨꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯃꯇꯝꯗ ꯈꯟꯈꯤꯕ ꯅꯪꯕꯨ ꯁꯥꯎꯅꯤꯡꯈꯤꯕ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥꯗꯨ ꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯁꯥꯎꯕꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯐꯨꯒꯦ ꯈꯜꯂꯝꯂꯕꯁꯨ ꯅꯪꯕꯨ ꯐꯨꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ, ꯆꯦꯛ ꯁꯨꯔꯒ ꯁꯦꯟ ꯄꯤꯛꯅ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯔꯝꯕ ꯑꯩꯕꯨ ꯄꯩꯁꯥ ꯄꯥꯏꯕꯅꯤ, ꯁꯪꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯒ ꯐꯨꯍꯟꯈꯤꯕꯒꯤ ꯂꯥꯛꯐꯝꯁꯦ ꯅꯪꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯄꯦꯟꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯄꯣꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯜ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯍꯜꯁꯤꯡ ꯄꯥꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯉꯥꯊꯦꯂꯥ ꯑꯃꯗꯤ ꯖꯣꯁꯦꯞꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯈꯜꯂꯤ꯫ ꯕꯤꯃꯣꯜ ꯑꯁꯣꯛꯄꯗꯨ ꯊꯥꯖꯗ ꯎꯠꯄ ꯃꯇꯝꯗ ꯀꯞꯅ ꯀꯞꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯛꯏ꯫ "ꯊꯥꯖ, ꯅꯪ ꯆꯩꯐꯝꯁꯤꯡꯁꯦ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯨꯠꯃꯛꯅ ꯐꯨꯈꯤꯕꯅꯤ ꯈꯜꯂꯒ ꯄꯦꯜꯂꯨꯀꯣ"꯫ ꯊꯥꯖ ꯌꯦꯡꯂꯣꯏ ꯈꯜꯂꯝꯕ ꯆꯩꯐꯝꯗꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯆꯩꯐꯝꯁꯤꯡꯗꯨ ꯎꯕꯗ ꯊꯥꯖ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯔꯨ ꯂꯨꯛꯊꯔꯒ ꯌꯦꯡꯗꯕ ꯁꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ 100ꯔꯛ ꯍꯟꯅ "ꯕꯤꯃꯣꯜ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯅ ꯕꯤꯃꯣꯜꯕꯨ ꯆꯦꯠꯅ ꯀꯣꯟꯅꯤꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯕꯤꯃꯣꯜꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯑꯣꯟꯅ ꯇꯩꯅꯔꯛꯄꯗꯨꯗ ꯊꯥꯖꯗꯨ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯛꯏ꯫ "ꯊꯥꯖ, ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯗꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯜꯂꯒꯦ ꯈꯟꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯤꯠꯅ ꯇꯁꯦꯡꯅ ꯅꯪꯅ ꯁꯤꯜꯂꯒ ꯑꯩꯕꯨ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯂꯦꯗꯅ꯫
Nang tasingna pelabra hayu Thaja nang tasingna pelaba natra nangi gari gi nuksito aina thadokkiba natte hoi tawbabudi nangi asauram kaba thoichatnaba na tawduda aina aiga thabak suminaba imanabasingda nangi wari kharadi sakhre maduda makhoyu sauningdana khoi mayamgi maraktagi amana nuksito thadoklamlabadi hoi madugi dandido aina phangbada matik chai ai hausuki bap tare aigi laibokta tamlamdabanina sarkargi talab chaba tawtrabasu imaga inau tondonga aikhoi ahum khata chabagidi chek suba yauragasu ngamlagani khalle ai hauji chek chanbasu phasana haire adubu aigi pana thambiramba longmarautudi amuk handoklaga imagi awabadumadi pokhaningi aina hana khalaudabana ojagi thabaktu laina phangatra khalubadagi awabase nangondasu nangba yauri adubu nangna nasana thamoi sengna nakhoigi ima pabungda mingondagi loksilubu paisa mayamdo handoknaba haibiba yarodra haibadi aigumba kaya amasu aigumna waramba yai madubungnamak nangna karigumba chithi ama iraga nakhoigi ima pabungda thakrabadi paisa singdo soitinamakki handokpigani paisa singdo handokibada nakhoigi imungidi karisu thoina wagadaba leite mipum khudimangna henadum paisa chadabagi thagatnagadabani tasengna thabaktuna matam chana phal haidoktuna join tawramlagabudi hoi chang naina tha khudingi talak phanglagabudi asoiba awabasingse nangamloidabani sumna khalubadagi soikiba ngaktani ado thabak oidrabadi laukiba paisa handoknabasisu adum chatnabani maduda khara suntak tawba sangha kaya laisataba aikhoigumbana tawrubada mina usitabagi wani ado nang hojeko kari khalibage aina haibasi yabigadawribra Thaja Bimolgi wari singdudagi asengba khetnaba punsi kharagi masak khanglakpagum tawre tuminuwa machet amata ngangtana lei Bimolna makha tana hairai phare aina hairibasida nangna yabiragadi nakhoigi mapabungda chithi ama ibiro chega kalamasta leire Bimolna chega kalamga puthoktuna piramlaga madi kadudagi thokre Thajaman bimana ngaihaki mamangda Bimolda utkiba nupigi ka henba manba asaubudugi maramda khaluraga matomda ikaijarai Thaja matomda wakhal khalingaida ngathela karuda changai ngathelana kari haina kaubatra ita kausira inama kausira aidiko nakhoi mitegi mameng nattabase kauba haitabani adu ibungi marukki nupi oibagi inama kaubige ko Thajana songi mingdi kari kauke aigi mingla aigi mingdi ngathela kauwe inamagi mingdi kari kaubibra aigidi Thaja manbi kauwe o Thaja haibadi nongmadonda thokpadura hoi mane adudi cha lombige nangdi waramgani cha thaksiko ngathela cha lonaba imungda changkhri ngasaidagi wakhal nungairamdaba Bimolna mangonda chatharakpa yaba phattaba kayagi wakhalda yamna kanna chingnaramba mayamdagi ona tainaba ngakta oirakpasida Thajagi wakhalda anauba wakhal ama lakpagum tawre Bimolna pungning nungsina kaplaga tamba pauduga Bimolgi manangganda polisna phubagi dakhamsingduga ururaga pumnamaktu mana silaga thoankiba oibaduda Thaja khaluraga Bimolgi maphamda oina janingbagi wakhal lakpagum tawi maphamsidadi magini haibada kanasu leitrabani mana khaluba nupa oibasingi karam chawba amadi lujadaba nupi singda yengba miyengdu Bimolna mangonda su soidana yenglakani khalubani adubu Bimolna madu amatasu taraktabaduna nuksibagi mayo chonglakpa oigani Thajadu ngathela na mangonda hairamba mingaugi matangsu thoina khaluba tawde
ꯃꯥꯅ ꯈꯜꯂꯤꯕꯗꯤ ꯕꯤꯃꯣꯜꯅ ꯍꯥꯏꯔꯝꯕ ꯃꯥ ꯃꯇꯣꯝꯇꯒꯤ ꯅꯠꯇꯅ ꯃꯤ ꯑꯇꯩꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥ ꯃꯈꯩ ꯂꯣꯏꯅ ꯍꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯤ ꯀꯌꯥꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯂꯧꯁꯤꯜꯂꯨꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯃꯥꯒꯤ ꯀꯥꯔ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯕꯗꯨꯗ ꯄꯪꯍꯥ ꯍꯔꯥꯎꯖꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯑꯣꯏꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯂꯧꯁꯤꯟꯈꯤꯕ ꯄꯩꯁꯥꯗꯨ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯕꯤꯃꯣꯜꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯆꯤꯊꯤꯗꯨ ꯏꯔꯒ ꯄꯩꯁꯥ ꯍꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯈ꯭ꯔꯕꯗꯤ ꯃꯄꯥꯕꯨꯡꯁꯨ ꯄꯩꯁꯥꯗꯨ ꯍꯟꯗꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯍꯟꯗꯣꯛꯈ꯭ꯔꯒꯅ ꯃꯥꯕꯨ ꯕꯤꯃꯣꯜꯅ ꯊꯥꯗꯣꯔꯛꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯃꯣꯜ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛꯀ ꯍꯟꯅ ꯐꯥꯔꯕꯗꯤ ꯃꯥꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯕꯤꯕ ꯌꯥꯏ꯫ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯂꯩꯔꯤꯕ ꯗꯥꯛꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯂꯤꯆꯩꯅ ꯀꯟꯗꯨꯅ ꯐꯨꯕꯤꯔꯕꯗꯤ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯗꯨꯗ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯨꯕ ꯃꯇꯝꯗ ꯑꯅꯥꯕ ꯐꯥꯎꯔꯛꯄꯗ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯗꯣꯁ ꯇꯧꯒꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯃꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯤ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯍꯟꯕꯒꯤ ꯃꯔꯝ ꯈꯛꯇ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯈꯪ ꯑꯃꯅ ꯈꯟꯕ ꯌꯥꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗꯣ ꯃꯉꯣꯟꯗ ꯇꯁꯦꯡꯅꯃꯛ ꯌꯥꯎꯔꯝꯂꯣꯏꯗ꯭ꯔꯥ? ꯃꯥꯁꯨ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯔꯦꯕꯤꯀꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯣꯇꯣꯗ ꯀꯥꯈꯠꯍꯜꯂꯒ ꯄꯨꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯒ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯑꯍꯤꯡ ꯑꯃ ꯂꯣꯀꯞꯇ ꯊꯝꯂꯒ ꯐꯨꯈꯤꯕꯒꯤ ꯗꯥꯛꯇꯨ ꯑꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯦ ꯃꯤ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗ ꯑꯩꯁꯦ ꯃꯥꯒꯤ ꯅꯪꯒꯟꯒꯤ ꯗꯥꯛꯁꯤꯡꯗꯨ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ ꯍꯥꯏꯈꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯆꯜꯂꯕꯅꯤ꯫ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕꯗ ꯑꯩꯅ ꯑꯊꯤꯡꯕ ꯄꯤꯕꯁꯨ ꯉꯝꯂꯔꯣই꯫ ꯑꯩꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯪꯖꯈꯤꯕ ꯎꯌꯥꯜꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯔꯕꯁꯨ ꯑꯩ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯤꯕꯅꯣꯕ? ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯅ ꯀꯔꯤ ꯈꯨꯜ ꯀꯧꯔꯤꯒꯕ? ꯐꯖꯅ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯤꯉꯩꯗ ꯉꯥꯊꯦꯜꯂ ꯆꯥ ꯀꯞ ꯑꯅꯤ ꯄꯨꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥ ꯊꯛꯄ ꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯕꯤꯃꯣꯜ ꯖꯣꯁꯦꯐ ꯍꯧꯔꯒ ꯗꯨꯀꯥꯟ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯈꯥꯎ ꯑꯅꯤꯈꯛꯇ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯜꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨꯗ ꯇꯥꯋꯦꯜ ꯃꯆꯥ ꯑꯃ, ꯁꯥꯄꯣꯟ, ꯇꯨꯠꯕ꯭ꯔꯁ, ꯇꯨꯠꯄꯦꯁ, ꯁꯦꯟꯗꯜ ꯖꯨꯔꯥ ꯑꯅꯤ ꯌꯥꯎꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯥꯎ ꯑꯃꯗꯅ ꯆꯦꯡ, ꯍꯋꯥꯏ, ꯉꯥꯔꯤ ꯉꯥꯇꯥꯏ ꯈꯔꯒ, ꯌꯦꯔꯨꯝ ꯈꯔꯒ, ꯑꯂꯨꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯕꯤꯁꯀꯨꯠ ꯄꯤꯀꯦꯠ ꯑꯅꯤꯈꯛꯁꯨ ꯌꯥꯎꯔꯤ꯫ ꯉꯥꯊꯦꯜꯂꯥꯅ "ꯏꯕꯨꯡ, ꯀꯔꯤ ꯀꯔꯤꯔꯥ ꯌꯥꯝꯅ ꯂꯩꯔꯛꯂꯦꯗ꯫ ꯑꯩ ꯏꯕꯨꯡꯒꯤꯀꯣ ꯆꯥ ꯂꯧꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯊꯦꯜꯂꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯅ ꯊꯥꯖꯗ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯅꯪ ꯄꯨꯛꯅꯤꯡꯗ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕꯒꯦ? ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ"꯫ "ꯑꯦ, ꯀꯔꯤꯒꯤ? ꯑꯩꯕꯨ ꯁꯥꯎꯕꯒꯤꯔꯣ? ꯁꯥꯎꯔꯒ ꯆꯥꯛꯀ ꯇꯥꯏꯅꯕꯗꯤ ꯇꯧꯒꯅꯨ꯫ ꯍꯌꯦꯡ ꯅꯪꯅ ꯍꯛꯆꯥꯡ ꯃꯌꯦꯡ ꯇꯥꯔꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯔꯛꯇ꯭ꯔꯕꯣꯏꯔꯦ ꯈꯟꯈꯤꯅꯤ꯫